Yumdagi amot akai lokatpa lakpasing adoi imung khudingmakna soidana yaubiyu haina mahutki director NG Uttamna appeal tokre. Kurumjari SCB Pau meeting tabiribasingbu taramnokchari. Pau sandongna pizari. Yumdagi puthorakpa chak insang aremba adu mafam chadana lambi sorokta hundokpadagi IMC gi sweeper singda sit sengbada awaba mayoknari. Yumdagi amot akai lokatpa lakpasing adoi imung khudingmakna soidana yaubiyu haina mahutki director NG Uttamna ngase Imphal East ki IMC gi makhada leiba sweeper amadi sanitary workers singda bicycle sing yenthokpagi thoramda haikre. Social Upliftment and Development Organization na sinduna konung mamangda pangthokiba thoram aduda IMC ki Deputy Sanitary Officer Rupendro amadi hanagi corporator su oiriba amadi Social Upliftment and Development Organization ki President KSS Umesu Sarukyaki ngasi ahan bagi oina bicycle tara mga yenthoki makatana ahenba mathau tarabadi pikhigani hairi. Director NG Uttamna makataraduna sweeper singa sina waisitpa loiraga thamlamniba amot akai sing adu IMC na khongatpa nanghaudaba amadi gari yadabadage khongatpa ngamhaudaba sing adu sweeper singna cycle da haplaga mafam chana hundokpa ngamnaba Social Upliftment and Development Organization ga punna kusamnaraga anoba thaudang ama oina paikhatpani ngasi paikhaliba thabak asi atopa organization singna su paikhat pinaba hotna biyu haiki. Door-to-door collection ji phajana mai pa khiba taragadi lambi sorokta tasengna tabam thokpachi karambano haiba kanda kelakpa una wana gumba usamate kumba aduga khoigi nungsitna pairakpa chejet khara gumba angangna khangdadana langthoamba achapo chabagi maku gumba adugumba khaktamak sorokta tabam thokpani aduga khoigi Imphal city sidadi yumdagi tholakpa lukhak chagum mayom taba uri khoigi sanga kakpa kangbu moina karbar tawgraga maduda lemhoba mathi makum mayam ama mayom chauna taba uri masidi paikhalaiba potsida door to door collection sida yaubidre haibagi khudamni masi tawbiganu masigi amotpa khomiba NGO jingsida pibiraga magi tha gi pibam thokpadu pibiraga makhoiju hinganba aikoiju hingba aduga aikoigi sohorju nana thamba haiba pandamtu da sangjan minasi Kumhai Harau Music Beauty Pageant tauraga lamda masagi karigumba amata promote taubagi wafam yaudrabadi handak pangthokadoriba manga suba state level Siroi Lily Festival asi tawbiranu haina Tribal Youth Council Manipur ge General Secretary Robert Golmaina Manipur Press Club ta pangthokpa paugi mifamda phongdokre ngasi Tribal Youth Council Manipur amadi Federation of All Tribal Youth Club Manipur ga punna sinduna pangthokhiba paugi mifam aduda Robert Golmaina makha taraduna handak pangthokadoriba manga suba state level Siroi Lily Festival asigi department na Organization of Siroki crore ani lakh marifu hundoi Miss Siroi Lily Beauty Pageant ge lakh kun arrangement of public transportation ke lakh manga ga listing kun manga security and traffic management ke lakh tara taruk national media partnership ke lakh kun manga drone show on opening day ge lakh nifu firework extravaganza on closing day ge lakh kun amade miscellaneous ta lakh kun haina budget allocation tarakli ba asida lamdam asigi oiba cultural ge youth empowerment ge local entrepreneur Siroi Lily amadi ecotourism promoting taubagi wafam amata yaude asigumba festival khusin asidi festival loirapada aikoi laira tanba oina thokani festival asige chairman su oriba Manipur lenga ki chief secretary da budget allocation asi amuk hana yengsin binaba memorandum amasu pisin kre haiki Festival se meaningful oina koi lebak se shamgat se haidi paisa do fadana use to view haibni aduna tabida rock music tawraga drone show pangto tawraga hoji asida tawriba phanja rock star se 2 crore 83 lakhs ni traffic jinje management ne do tolop cha laibni aduda 16 lakh tawr laire bonfire gumba pa si miscellaneous gumba kain so kanada bada paisa sijina basti akhoi local da lairiba adu akhoi Manipur da lairiba economic se yamna mangi aduga matam su mangi hauji siroi gi kafam je staircase
फजन सेंबीद्रे पाइफम रेलिंग नुसु फजन केनो तौदे वेटिंग सेट सो अमा खत लय अदुगुंबदा पैसा दो थदरगा सेंगत पीरगा लमदम से फजहन से हाबगे फेस्टिवल नत्रगा इरांग फरांग तौरगा मतम मांगहन से हाबगे फेस्टिवल हाबसे गवर्नमेंट दा कोई क्वेश्चन याम चावना हंगनी सिगुंबा फेस्टिवल से सिगुंबा इरांग तौरगा म्यूजिक शो तौरगा ब्यूटी शो तौरगा लयगे सुरुक्ति सिगुंबा फेस्टिवल तौबीरनो हाइसिने कोई लोकल गे एज अ ट्राइबल यूथ अमा ओइना चाही कुनगी ममांगदगी ब्लैक टॉप तौरक्त्रबा लमलाई एससीगी मनुंगदा लैबा साबुंखोक्तगी लाइकोट ताबा किलोमीटर अनि हेना सांगबा लंबी नौना ब्लैक टॉपिंग तौबगी थबक चथरखिबगी फिबम लमलाई एससीगी एमएलए केएच इबोम चाना येंगसिनख्रे खोंगचत अदुदा एमएलए ना हौसिक मणिपुरदा तंगदु लैतादबा फिबम अमा लैबना मरम ओइरगा अवाबा कया लैरबसु लमलाई एससीगी चौखत थौरांगदी लेपा लैतना पांगथोक्तुना लागली पाइखतलिबा थबक थौरमसिंग असि माइ पाकनबा मियामना मतेंग पांगबियु हाइना अपील तौखि एमएलए इबोम चाना लंबी सेंबगी फिबम येंगसिनबा लाकपदा लाइकोट खुलगी चीफ एल थांगसो कोमना चाही कुनगी ममांगदा ब्लैक टॉप तौखिबदगी मखाताना तौबिरक्तबदगी लंबी असि चटपा याददना लैरकपनी मियामना वारिबा असि उबदगी लैबाकी लूरबा मतम असिदा लमलाई एससीगी एमएलए केएच इबोम चाना होटनादुना नौना ब्लैक टॉप तौरकपा असिदा लाइकोट खुंजा सिंगना एमएलए बु थागतली हाइखि अखोइगी लमलाई एसीगी एमएलए केएच इबो मचाना हंदक थाबिरक्तना लाइकोट प्रजा खुदिंगमकना हराउदुई अखोइ लाइकोट प्रजा सिबु माने नुंसीबा यामना नुंसीबा हाइबदु थोई हाइबसि मयामनसु खंगी अदुइ मथक्ता इरांग मरक्सिदा सिगुंबा इरांग सारांग मरक्सिदा असिगुंबा थबक तौरक्पा असिबु लाइकोट प्रजा मयामना अतुकी मतिक थागली हाइबसिमा हाइनिंगी कक्चिंग म्युनिसिपल काउंसिल की मनुंगदा लैरिबा प्रॉपर्टी खुदिंगमके प्रॉपर्टी प्रोफाइल डेटाबेस सेमगनबगे अहानबा खोंथांग अमा ओइना मणिपुरदा अहानबा ओइना काउंसिल असिगे स्टाफ सिंगी प्रॉपर्टी प्रोफाइल सिंग वेब पोर्टल गे खुथांगदा रजिस्ट्रेशन तौबगी प्रोग्राम अमा कक्चिंग म्युनिसिपल काउंसिल की केयरटेकर चेयरपर्सन एन संजित कुमारना काउंसिल असिगे मिपुंग सिंगदा ngasi हौदोखरे थौरम अदुगा मरी लैनना केयरटेकर चेयरपर्सन एन संजित कुमारना प्रॉपर्टी प्रोफाइल सर्वे असिना काउंसिल असिगे गवर्नेंस ता यामना खुदोंग चाहनबता नतना थबक थौरम कया लाइथोकना थबक तौबा यहलगने रजिस्ट्रेशन के थबक थौरम सिंग असि काउंसिल असिगे मनुंग चना लैरिबा वार्ड पुमनमक्तसु अथुबा मतमदा थबक ओइना पांगथोकनबा पांदम थमले सर्वे असि चथरकपदा काउंसिल असिगे मनुंगदा लैरिबा खुदिंगमकना मरी लैनबा सिंगदा मतेंग पांगबियु हाइना अपील तौखि मणिपुर थोलिबा इरांग असगी मनुंगदा पांगथोकिबा क्लास 12 एग्जाम साइंस स्ट्रीम दा 12 पोजीशन तारखरबी समुरौ मयाई लेकाइदगी अनै मुतुंबु इनिशिएटिव एंड डेवलपमेंट ऑर्गेनाइजेशन समुरौगे थौमी सिंगना खुदोल पीदुना पुकनिंग थौगतख्रे हुजिक अतेंबा ब्रेक अमतंग लौमिनसी Hi friends, adom na gari thau hapam matam dadi afaba thau hamna bone. Adom gi khwaidagi maru oriba liver gi damukta di kari section thorang lobi. Novocam health care gi original lipsa 5G na adom gi liver buson badai ngak thol. Liver gi mapangang kangkalan badana tana hakchang pumbagi energy hengalali chaba tumali acidity hantan. Season bio original lipsa 5G. Novocam Healthcare na sajaba original lipsep 5G ahum lobada coffee cup ama free da hapchari. मतम की नुंगसित नुंगसा अमदि अयिंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तन थोहल्ली पुमनमक सिबु खुदक फहनबा ngamlaba Capidon Cup Syrup 100% herbal product ni लोक खुबद नत्तन नक मही चेलबा अमदि खंगनाउ मरेंग मरेंग चटलगा लोक कंखु खुरबा Capidon Cup Syrup थकपियो Capidon Cup Syrup Alpha Center of Excellence na mayam gi damakta nungaiba paw ma puduna lakchari lakliba megi date 12 tagi horaga NEET IIT JEE amadi ND gi course ka hojaraga loina na hantakta 10 pass tawkhraba satra singi damakta 2 years integrated course amadi dropper batch loina na class 11 amadi 12 ki oiba foundation course amu hapchaga dawri yamna athu matamda admission tawsenbiyo होंगलकलिबा पुंसिगी लंबी सिदा अरैबा चाबा याबा मखै सासिनरी अदुना हिदाक लांथक कयाम चादबा यारक्ते चासिलिबा सिंगदुना अदोमगी लिभरदा कयाम सोखल्ली खंगबिब्रा
liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghal lakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Break imatung makatarakpa pauda District Administration Kakching amadi District Child Protection Unit Kakching na senduna Bal Biva Mukta Bharat Child Marriage Free Nation Kakching District ki oina ADM Kakching P Santi Kumar na ngasidagi launch tawkre. Kakching ki NIC Conference Hall da pangthokiba thoram maduda DCPU Kakching ki Legal Cum Probation Officer M Ravindra na Resource Person oina wangangki. Thoram maduda ADM P Santi Kumar na chahi sudriba angang luhongba asi lona yade hairiba asigi maram munna khantanaba hiram asigi matangda thengnabada waribani. Lona yadriba asi kari maram gino haiba adu mayam punna khangminanaba hotnaba mathau tai lobu ngangna chatnaba hotnaminasi haina appeal tawki. Thoram maduda DCPU Kakching District Child Protection Officer Gazu Raskumari Kakching Jila ke CMPOS ke DLO Singsu Saruk Yakibaga loina na poster Singsu Yentoke. District Administration Legally Social Welfare Department Makhatas Liba Agency Mayam Sina Aduga state level as a whole Mayam Samna Aduga elderly persons localities Liba Mayam Mati Nora civil societies Yama Kunama basically child marriage Tanzana we can see Tim wanna see awareness Sandoksi Panamu Samna Section like this is my back. Sambalai Sekpilbu Guinness World Recorder Chanduna Achoba Fida ama Fangba Ngamkraba Kumbidagi Moirangthem Okendrona Masamangna Linkachaba Sambalai Sekpil School Triple S ki Oza Singh team member ahumna ahingba pungthon pambi amadagi stem borer gi tin ama pambi adu ningthina kaklaga mai pangna tin adu loktoklaba matung pambi adu amuk hinghanaba thabak paikhatkre pambi adu mai pangna ningthina kakpada achowa thaudang laukiba Guinness World Record holders tu oiriba school adu gi founder Moirangthem Okendrona pambi adu centimeter kuntra muk sangna kaklaba matung de stem borer gi til asi Fana naba hotna bada minute kuntra rom changki makata na pambi asi hanagum hinghanaba mathau taba machinjak piduna yamna cheksin na senaragani amadi hausik pambi asigi mahai oklaklaba pungthon sing school asigi mahairoi singda pizana naba hotna gani thabak asi mai paknaba hotna bada thaudang lawmina kiba school gi staff khudingma pusu thagatpa phongdokhi aroi bada maroi ba pau amuka na pizari Yumdagi amot akai lokhatpa lakpa sing adoi imung khudimangna soidana yaubiyo haina mahutki director NG Utamna appeal tawkre. Huzik fawbagi oina ISTV na pizaba paw matang asida loshinjari mityeng tabirba pumnamapu amuka na krumjari.